ꯆꯟꯅ ꯇꯣꯟꯗ ꯏꯁꯤꯡ ꯈꯔ ꯈꯤꯛꯄꯤ꯫ ꯇꯣꯟ ꯃꯃꯤꯠꯇꯨ ꯌꯥꯝ ꯋꯥꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯈꯥꯒꯤ ꯀꯃꯟ ꯔꯨꯝꯗꯨꯗ ꯄꯨꯂꯞ ꯂꯩ꯫ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯖꯦꯛꯅ ꯇꯤꯚꯤꯗꯨ ꯊꯥꯒꯠꯂꯤ꯫ ꯅ꯭ꯌꯨꯁ ꯂꯥꯛꯑꯝꯕ ꯃꯄꯥꯁꯨ ꯆꯥꯅꯔꯦ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯎꯪꯈꯠꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯥꯔꯃꯤ ꯀꯦꯝꯞꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯈꯨꯗꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ 5 ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯟ 5ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯃꯆꯥ 2 ꯌꯥꯎꯏ ꯍꯥꯏꯔꯤ꯫ 3 ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄ 9ꯇꯨꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯈꯔ ꯂꯨꯅ ꯂꯩꯔꯤ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯟ 5ꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯁꯤꯑꯦꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯟ 5ꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯟ 5ꯗꯨꯒꯤ ꯕꯣꯗꯤꯗꯨ ꯂꯧꯔꯨꯅꯕ ꯁꯤꯑꯦꯝꯅ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯇꯤꯝ ꯑꯃ ꯊꯥꯈꯤꯅꯕ ꯈꯨꯗꯛꯇ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯇꯣꯄꯔ ꯑꯣꯏꯔꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯕꯨ ꯖꯦꯛꯅ ꯇꯤꯚꯤꯗꯨ ꯐꯠ ꯃꯨꯊꯠꯂꯤ꯫ ꯔꯟꯕꯤꯔꯅ "ꯏꯄꯥꯒꯤ ꯑꯆꯧꯕ, ꯇꯥꯔꯤꯕ ꯄꯥꯎꯁꯤꯗ ꯏꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯔꯁꯅꯨꯀꯣ"꯫ ꯔꯟꯕꯤꯔ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯖꯦꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ "ꯕꯕꯥ, ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ꯫ ꯃꯅꯥꯎ ꯑꯩꯒꯤ ꯊꯃꯣꯏꯅ ꯇꯥꯃꯣ ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤꯕ LOCꯗ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯕ ꯑꯩꯒꯤ ꯇꯥꯃꯣꯅ ꯃꯐꯝꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯂꯣꯏ"꯫ ꯃꯦꯝꯁꯥ ꯀꯞꯇꯨꯅ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯆꯥꯒ ꯀꯥꯏꯅꯕ ꯏꯃꯥ ꯉꯝꯂꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯑꯣ"꯫ ꯇꯣꯟ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯇꯣꯟ ꯍꯧꯒꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯕꯥꯊꯔꯨꯝꯗ ꯆꯪꯂꯒ ꯏꯔꯨ ꯃꯥꯏꯊꯖꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯊꯣꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯈꯣꯏꯔꯝꯖꯔꯤ꯫ "ꯏꯅꯤꯡꯊꯧ, ꯏꯕꯦꯟꯊꯧ, ꯃꯍꯥꯛꯄꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯃꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯅꯆꯥꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯐꯪꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅ ꯁꯣꯏꯈꯤ ꯉꯥꯝꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯗꯤ ꯑꯋꯥꯕ ꯅꯪꯍꯟꯕꯤꯒꯅꯨ"꯫ ꯇꯣꯟ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨꯗ ꯀꯞꯄꯤ꯫ ꯑꯦꯅꯤꯁꯨ ꯆꯪꯂꯛꯏ꯫ "ꯏꯆꯦ"꯫ ꯇꯣꯟꯅ "ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯏꯅꯥꯎꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ"꯫ ꯑꯦꯅꯤꯅ "ꯏꯆꯦ, ꯂꯥꯛꯑꯣꯁꯦ, ꯀꯞꯀꯅꯨ, ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯁꯦ ꯂꯥꯛꯑꯣ"꯫ ꯔꯟꯕꯤꯔꯅ "ꯃꯃꯥ, ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯃꯤ ꯀꯣꯛꯁꯤꯟꯕꯤꯔꯨꯆꯣ"꯫ ꯃꯦꯝꯆꯥ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯀꯥꯡꯈꯜ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯀꯣꯕꯀꯤ ꯐꯃꯨꯡꯗ ꯃꯃꯥꯅ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯕꯤ꯫ "ꯏꯆꯥꯒꯤ ꯊꯋꯥꯏ 5, ꯃꯤꯒ ꯊꯥꯅ 3, ꯂꯣꯏꯅꯕꯤꯒ 9, ꯏꯃꯥꯒꯤ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ"꯫ ꯃꯦꯝꯆꯥ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯕꯤꯔꯝꯂꯒ ꯊꯣꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯑꯦꯅꯤꯗ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯉꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯏꯃꯧꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯇꯥꯍꯩꯗꯕ ꯀꯌా ꯇꯥꯔꯤ꯫ ꯄꯨꯡꯁꯦ 11 ꯇꯥꯔꯦ꯫ ꯑꯇꯣꯝꯕ, ꯄꯣꯊꯥꯔꯨꯔꯣ, ꯆꯪꯉꯣ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ꯫ ꯃꯣꯏꯕꯥ, ꯄꯣꯊꯥꯕꯤꯔꯨ ꯂꯥꯛꯑꯣ"꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯇꯣꯟ ꯃꯄꯤ ꯍꯣꯡꯂꯒ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯇꯣꯟ ꯄꯦꯟꯅ ꯀꯞꯄꯤ꯫ "ꯇꯥꯃꯣ, ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯥꯃꯣ ꯌꯥꯎꯗꯕ ꯄꯨꯟꯁꯤꯗꯤ ꯍꯤꯡꯂꯨꯕꯒꯤ ꯑꯔꯊ ꯀꯔꯤꯅꯣ"꯫ ꯁꯣꯝꯗꯁꯨ ꯖꯦꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯒ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩ꯫ ꯀꯥꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯦꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡꯗꯨ ꯁꯣꯛꯂꯒ ꯂꯥꯏꯕꯛ ꯀꯠꯂꯤ꯫ ꯃꯁꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯕꯨ ꯖꯦꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤꯕꯅ ꯑꯦꯅꯤꯅ ꯃꯉꯣꯟꯗ ꯈꯣꯏꯔꯝꯖꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯑꯦꯅꯤ ꯇꯞꯅ ꯀꯥꯈꯠꯂꯛꯑꯒ ꯃꯅꯨꯡꯗ ꯍꯤꯞꯄꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ꯫ ꯖꯦꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯈꯪꯍꯧꯗꯅ ꯃꯄꯤꯗꯨ ꯇꯥꯔꯛꯏ꯫ ꯑꯦꯅꯤ ꯃꯗꯨ ꯎꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯖꯦꯛ ꯑꯦꯅꯤꯅ ꯄꯤ ꯇꯩꯊꯣꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ "ꯅꯦ, ꯇꯨꯝꯃꯣ, ꯋꯥꯔꯝꯃꯅꯤꯌꯦ"꯫ ꯑꯦꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯒ ꯀꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯣꯊꯥꯕ ꯉꯝꯒꯅꯤ? ꯖꯦꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯦꯅꯤꯕꯨ ꯀꯣꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯦꯅꯤꯁꯨ ꯀꯞꯄꯤ꯫ ꯖꯦꯛꯅ "ꯑꯩ ꯉꯁꯤ ꯃꯤꯠ ꯌꯥꯝꯅ ꯆꯣꯡꯉꯦ꯫ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗꯦ꯫ ꯏꯃꯥ ꯕꯕꯥꯗ ꯋꯥꯐꯝꯁꯦ ꯇꯝꯊꯣꯛꯇꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯥꯃꯣ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ"꯫ ꯑꯦꯅꯤꯅ "ꯇꯥꯝꯆꯥ, ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯁꯦ ꯀꯞꯀꯅꯨ꯫ ꯇꯥꯝꯆꯥꯅ ꯀꯞꯄꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ"꯫ ꯖꯦꯛꯅ
ꯂꯥꯛꯇ ꯉꯥꯏꯔꯤꯕꯤ ꯅꯪꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯍꯥꯏꯒꯦ ꯇꯧꯕꯒ ꯑꯦꯅꯤꯅ ꯃꯈꯨꯠꯇꯨ ꯖꯦꯛꯀꯤ ꯃꯆꯤꯟꯗ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥꯝꯆꯥ, ꯅꯨꯡꯉꯥꯏꯔꯁꯨ ꯋꯥꯔꯕꯁꯨ ꯇꯥꯝꯆꯥꯒꯤ ꯃꯔꯝꯗ ꯍꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯏꯈꯣꯡꯅ ꯊꯣꯛꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯖꯦꯛ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ, ꯄꯣꯊꯥꯔꯁꯤꯁꯦ꯫ ꯑꯦꯅꯤꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯖꯦꯛ ꯃꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗ ꯔꯣꯖꯔꯁꯨ ꯄꯥꯎꯗꯨ ꯃꯤꯗꯤꯌꯥꯗ ꯍꯥꯏꯐꯦꯠ ꯇꯥꯔꯨꯕꯅ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯆꯦꯇꯣꯟ, ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯤꯌꯦ꯫ ꯀꯩꯒꯤꯅꯣ ꯏꯁꯣꯔ ꯃꯥꯅ ꯆꯦꯇꯣꯟꯕꯨ ꯑꯁꯨꯛ ꯑꯣꯠꯄꯤꯔꯤꯕ? ꯇꯥꯃꯣ, ꯆꯦꯇꯣꯟꯅ ꯅꯪꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯇꯥꯃꯣ, ꯅꯪ ꯆꯦꯇꯣꯟꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯆꯦꯇꯣꯟꯕꯨ ꯀꯅꯥꯒꯤ ꯃꯈꯥꯗ ꯍꯤꯡꯈꯤꯗꯧꯔꯤ? ꯇꯥꯃꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯇꯥꯃꯣꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕꯤ ꯃꯍꯥꯛꯄꯨ ꯇꯥꯃꯣꯅ ꯅꯨꯡꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯕꯤꯈꯨꯑꯣ꯫ ꯑꯍꯤꯡꯗꯨ ꯀꯅꯥꯁꯨ ꯇꯨꯝꯊꯕ ꯌꯥꯅꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯟ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯛꯇꯨꯅ ꯊꯋꯥꯏ ꯋꯥꯅ ꯌꯦꯡꯖꯩ꯫ ꯃꯧ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯀꯤꯆꯟꯗ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯟꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩ꯫ ꯑꯦꯅꯤ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯆꯦ, ꯂꯥꯛꯑꯣ, ꯏꯃꯥ ꯍꯣꯏꯒ ꯆꯥ ꯊꯛꯂꯨꯔꯁꯦ꯫ ꯇꯣꯟ ꯇꯞꯅ, ꯏꯅꯥꯎ, ꯅꯪ ꯄꯤꯔꯨꯔꯣ, ꯏꯆꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯂꯒꯦ꯫ ꯑꯦꯅꯤꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯇꯞꯅ, ꯍꯣꯏ ꯏꯆꯦ꯫ ꯆꯟꯁꯨ ꯍꯧꯒꯠꯂꯛꯑꯦ꯫ ꯃꯥꯁꯨ ꯃꯃꯤꯠꯀꯥꯗꯨ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯏꯔꯨꯖꯕ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯃꯅꯝ ꯑꯅꯤꯗꯨꯒ ꯆꯥ ꯊꯛꯃꯤꯟꯅꯩ꯫ ꯆꯟꯅ, ꯏꯅꯝꯃ꯫ ꯇꯣꯟꯅ, ꯆꯟꯅ, ꯏꯅꯝꯃ, ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ, ꯏꯅꯝꯇꯣꯟꯒ ꯊꯣꯡꯂꯒꯦ, ꯏꯅꯝꯃ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯎꯔꯣ꯫ ꯇꯣꯟꯅ, ꯏꯅꯝꯃ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯦꯅꯤꯅ, ꯏꯆꯦ, ꯍꯥꯏꯒꯨꯝꯗꯅ ꯄꯣꯊꯥꯔꯨꯔꯣ, ꯑꯍꯤꯡꯁꯨ ꯇꯨꯝꯃꯝꯃꯔꯣꯏ, ꯅꯁꯥꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯍꯣꯔꯦꯟ ꯍꯧꯗꯣꯔꯛꯀꯦ, ꯁꯦ ꯄꯣꯊꯥꯎꯔꯣ꯫ ꯇꯣꯟꯅ, ꯅꯣꯏꯒꯤ ꯋꯥꯈꯜꯅꯅꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ꯫ ꯇꯣꯟ ꯃꯁꯥꯕꯨꯗꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ, ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯩ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯒ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯨꯛ ꯃꯧ ꯃꯁꯦꯜ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯇꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯋꯥꯔꯕꯁꯨ ꯑꯦꯅꯤꯒꯤ ꯈꯜꯂꯒ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯖꯦꯛꯁꯨ ꯃꯁꯥꯗꯨ ꯑꯅꯝ ꯑꯍꯥ ꯆꯨꯕꯗꯧꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯔꯟꯕꯤꯔꯅ ꯑꯣꯏꯅ ꯄꯣꯠꯆꯩ ꯑꯋꯥꯠ ꯑꯄꯥꯗꯨ ꯂꯩꯔꯨꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯄꯥꯎ ꯀꯩꯁꯨ ꯇꯥꯗꯕꯗꯨꯗ ꯔꯟꯕꯤꯔꯁꯨ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯒ ꯃꯥꯁꯨ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯂꯣꯠꯁꯤꯟꯖꯩ꯫ ꯔꯟꯕꯤꯔ ꯇꯞꯅ, ꯃꯃꯥ, ꯏꯃꯧꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯪꯕꯣ, ꯆꯪꯉꯣ, ꯀꯩꯀꯩꯅꯣ ꯍꯪꯕꯤꯔꯨꯆꯣ꯫ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯃꯪꯂꯒ ꯂꯩ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯅ, ꯃꯔꯨ ꯑꯣꯏꯕ ꯅꯈꯣꯏ ꯃꯉꯥ ꯇꯔꯥꯃꯨꯛꯇꯪ ꯆꯠꯂꯣ, ꯃꯤꯒꯤ ꯋꯥꯈꯜ ꯋꯥꯅꯔꯤꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯂꯥꯡꯂꯨꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯕꯛꯅꯤ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ ꯃꯣꯏꯕ, ꯑꯩꯁꯨ ꯀꯅꯥꯃꯠꯇ ꯍꯥꯏꯗ꯭ꯔꯦ, ꯏꯕꯦꯝꯃꯗ ꯐꯣꯟ ꯇꯧꯕꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯄꯥꯎ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ꯫ ꯂꯦꯝꯕꯅ, ꯃꯈꯣꯏꯁꯨ ꯂꯩꯈꯤꯗꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯁꯤꯡꯗꯨ ꯂꯧꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏ꯫ ꯃꯐꯝꯗꯨꯁꯨ ꯎꯃꯪ ꯋꯥꯃꯪꯒ ꯑꯣꯏꯔꯦ, ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯆꯪꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯃꯥꯜꯂꯤ, ꯂꯝꯕꯤ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ ꯍꯥꯏꯅꯗꯤ ꯄꯥꯎ ꯇꯥꯏ꯫ ꯑꯩꯈꯣꯏ ꯂꯥꯡꯉꯝꯕꯅ ꯍꯥꯏꯐꯦꯠ ꯄꯥꯎ ꯂꯧꯕꯗꯗꯤ ꯁꯤꯡꯖꯃꯩꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯀꯟꯅ ꯍꯥꯏꯔꯤ꯫ ꯍꯥꯏ, ꯄꯟꯊꯗꯅ ꯂꯩꯔꯅꯨ, ꯆꯠꯇꯕ ꯌꯥꯗꯕ ꯁꯠ ꯁꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯅꯕ ꯇꯧꯅꯦ ꯅꯣꯏꯕꯣ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ ꯃꯣꯏꯕ, ꯋꯥ ꯈꯪꯕ ꯏꯃꯨꯡꯅꯤꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯆꯠꯄꯗꯨ ꯃꯈꯣꯏ ꯃꯔꯨ ꯑꯣꯏꯕ 10ꯃꯨꯛꯇꯪ ꯆꯠꯈ꯭ꯔꯦ, ꯄꯨꯡꯁꯨ 2 ꯑꯗꯥꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯦꯅꯤꯅ ꯃꯈꯣꯏ ꯈꯔꯈꯛ ꯂꯥꯛꯂꯅꯤ ꯄꯥꯎ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯕꯤꯗꯤ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯂꯥꯛꯄꯅꯤ, ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯨ ꯍꯦꯛ ꯎꯕꯗ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯦꯝꯆꯥꯅ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯊꯣꯏꯕꯤꯅ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯈꯔꯗꯪ ꯍꯦꯛꯇ ꯂꯥꯛꯆꯔꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫
ꯃꯦꯝꯆꯥꯅ ꯏꯍꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯅꯈꯣꯏ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯊꯣꯏꯕꯤꯅ ꯇꯣꯟꯕꯨ ꯎꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯣꯟꯅ ꯃꯃꯥ ꯆꯥ ꯊꯛꯁꯦ ꯊꯣꯏꯕꯤꯅ ꯕꯦꯝꯃ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯇꯣꯟ ꯇꯞꯅ ꯑꯧ ꯃꯃꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯝꯃ ꯅꯆꯦꯒ ꯅꯨꯡꯁꯤꯅꯅ ꯇꯨꯡ ꯀꯣꯏꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯩꯃꯤꯟꯅꯧꯀꯣ ꯑꯦꯅꯤꯅ ꯍꯣꯏ ꯏꯃꯥ ꯃꯈꯣꯏ ꯈꯔ ꯆꯠꯃꯤꯟ ꯊꯛꯃꯤꯟꯅꯔꯤꯉꯩꯗ ꯂꯦꯝꯕꯅ ꯐꯣꯟ ꯇꯧꯔꯛꯏ ꯊꯣꯏꯕꯤꯅ ꯍꯜꯂꯣ ꯃꯣꯏꯕꯥ ꯂꯦꯝꯕꯅ ꯍꯩ ꯅꯣꯏ ꯂꯥꯛꯅꯕ ꯇꯧꯔꯣ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯨ ꯆꯣꯡꯉꯤ ꯇꯞꯅ ꯍꯣꯏ ꯃꯣꯏꯕꯥ ꯂꯦꯝꯕꯅ ꯂꯩꯈꯤꯗꯕꯗꯣ 8 ꯁꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯅꯤ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯂꯥꯛꯅꯕ ꯇꯧꯔꯣ ꯅꯣꯏ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯣꯏꯕꯥ ꯐꯣꯟ ꯊꯝꯈꯤꯕꯒ ꯊꯣꯏꯕꯤꯅ ꯕꯦꯝꯃ ꯏꯃꯥ ꯍꯣꯏ ꯆꯠꯂꯒꯦ ꯏꯅꯝꯃ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯦꯝꯆꯥ ꯇꯞꯅ ꯐꯒꯅꯤ ꯏꯅꯥꯎ ꯊꯣꯏꯕꯤꯅ ꯗꯥꯗꯥ ꯅꯆꯜꯍꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯔꯟꯕꯤꯔꯅ ꯍꯣꯏ ꯍꯣꯏ ꯌꯧꯔꯣ ꯌꯧꯔꯣ ꯃꯌꯥꯝꯗꯨ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯒꯦꯠꯇ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯊꯣꯔꯛꯏ ꯖꯦꯛꯁꯨ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯊꯣꯔꯛꯏ ꯑꯥꯔꯃꯤ ꯃꯌꯥꯝꯅ ꯂꯝꯕꯤꯗꯨ ꯄꯨꯡꯊꯟ ꯊꯜꯂꯦ ꯃꯗꯨ ꯎꯕꯗ ꯇꯣꯟ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯅꯤꯛꯏ ꯇꯞꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯒꯦꯠꯇ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ ꯒꯥꯔꯤꯗꯒꯤ ꯑꯥꯔꯃꯤ ꯃꯍꯥꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯑꯥꯔꯃꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯇꯣꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯇꯥꯃꯣ ꯖꯦꯀꯣꯕ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯆꯩꯁꯨꯗꯨꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯏꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯕꯣ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯖꯦꯀꯣꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯖꯦꯀꯣꯕꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯚꯣ ꯃꯆꯦꯠꯅ ꯍꯥꯏꯐꯦꯠꯇꯪ ꯄꯥꯟꯈꯤꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯤꯌꯦ ꯖꯦꯀꯣꯕꯄꯨ ꯊꯤꯟꯕ ꯌꯥꯎꯔꯛꯏꯕ ꯃꯦꯖꯔꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤ ꯍꯦꯞ ꯇꯨ ꯂꯤꯚ ꯅꯥꯎ ꯇꯦꯛ ꯔꯦꯁ ꯖꯦꯀꯣꯕꯅ ꯖꯤ ꯁꯔ ꯖꯦꯀꯣꯕ ꯃꯦꯖꯔꯗꯨꯒ ꯍꯦꯟꯁꯦꯛ ꯇꯧꯔꯒ ꯑꯥꯔꯃꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯖꯦꯛ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯃꯣ ꯖꯦꯀꯣꯕꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯨꯍꯣꯡꯕ ꯌꯥꯎꯖꯔꯝꯃꯗꯤ ꯁꯣꯛꯂꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯖꯦꯛ ꯀꯞꯅꯣꯛ ꯇꯧꯔꯒ ꯃꯌꯥꯝꯕꯕꯨ ꯁꯝꯂꯒ ꯆꯪꯃꯤꯟꯅꯔꯛꯏ ꯔꯟꯕꯤꯔꯅ ꯍꯩ ꯃꯩꯒ ꯑꯣꯛꯅꯕ ꯇꯧꯅꯦ ꯅꯣꯏꯕꯣ ꯇꯣꯟꯅ ꯍꯣꯏ ꯕꯕꯥ ꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯦ ꯃꯆꯦꯠꯀ ꯃꯩꯈꯦꯠꯀ ꯄꯨꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤ ꯃꯦꯝꯆꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯖꯦꯀꯣꯕꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯛꯅꯗ꯭ꯔꯤꯕꯣ ꯃꯦꯝꯆꯥꯅ ꯂꯥꯛꯑꯝꯃꯦ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯩꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯆꯧꯕ ꯇꯥꯔꯤꯕ ꯄꯥꯎꯁꯤꯗ ꯑꯩꯈꯣꯏ ꯑꯝꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯨꯗ꯭ꯔꯦ ꯖꯦꯛꯅ ꯇꯥꯃꯣ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯑꯥꯔꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯀꯧꯏ ꯖꯦꯀꯣꯕꯅ ꯑꯩ ꯁꯣꯛꯂꯕꯁꯨ ꯅꯣꯡꯃꯩꯗꯨ ꯂꯥꯝꯃꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯥꯞꯄꯒ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯕꯣꯝ ꯑꯃꯃꯨꯛ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯑꯇꯩꯁꯤꯡꯗꯨ ꯍꯥꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯑꯁꯤꯕ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯑꯇꯩꯁꯤꯡꯁꯨ ꯂꯣꯏꯅ ꯈꯔ ꯈꯔ ꯂꯥꯞꯅ ꯗ꯭ꯌꯨꯇꯤ ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯤ 19 ꯀꯦꯝꯞꯇ ꯂꯩꯍꯧꯕ ꯈꯨꯗꯛꯇ 5 ꯁꯤꯔꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ 8ꯇꯨꯗ 2 ꯑꯃꯁꯨ ꯂꯝꯕꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯔꯟꯕꯤꯔꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯖꯗ꯭ꯔꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯃꯦꯝꯆꯥꯅ ꯑꯆꯧꯕ ꯅꯪ ꯊꯕꯛꯁꯤ ꯇꯣꯛꯊꯣꯛꯑꯣ ꯏꯃꯥ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯂꯩꯔꯣ ꯖꯦꯀꯣꯕꯅ ꯏꯃꯥ ꯃꯗꯨ ꯅꯆꯥ ꯄꯥꯝꯗꯦ ꯑꯣꯏꯔꯨꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯖꯦꯛꯅ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯦ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯐꯠꯈꯤꯗ꯭ꯔꯦ ꯈꯪꯅꯤꯗꯅ ꯑꯩꯁꯨ SI ꯑꯣꯏꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯔꯩꯕꯥꯛꯇꯤ ꯅꯤꯡꯕ ꯁꯥꯕ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯊꯨꯠ ꯂꯥꯎꯗꯕ ꯃꯌꯥꯝꯁꯦ ꯍꯥꯠꯇꯣꯛꯀꯦ ꯈꯪꯅꯤ ꯃꯦꯝꯆꯥꯅ ꯑꯃꯐꯥꯎ ꯉꯥꯡꯅꯕ ꯂꯣꯏꯗ꯭ꯔꯤ ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯄꯨꯂꯤꯁ ꯑꯣꯏꯅꯤꯡꯉꯤꯅꯣ ꯖꯦꯛꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯕꯤꯠ ꯍꯟꯕ ꯋꯥ ꯉꯥꯛꯇ ꯄꯥꯝꯖꯔꯨꯕꯒꯤ ꯑꯣꯏꯅꯤꯡꯉꯤꯕ ꯃꯦꯝꯆꯥꯅ ꯑꯣꯏꯕꯤꯔꯅꯨ ꯑꯩ ꯄꯦꯟꯖꯔꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯏꯔꯣ ꯖꯦꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯣꯂꯣꯞꯇꯣ $1 ꯄꯤꯒꯦꯁꯨ ꯃꯄꯣꯛꯁꯤꯒꯤ ꯑꯣꯖꯥꯗꯗꯤ ꯑꯣꯏꯖꯔꯔꯣꯏꯀꯣ ꯔꯟꯕꯤꯔꯅ ꯍꯦ ꯌꯥꯔꯦ ꯋꯥꯔꯦꯝ ꯉꯥꯡꯅꯔꯅꯨ
Imo ibema kari karino nachin nanaw tanaraga achawbagi chak thongro ipa nga leiruge. Jacob na ba leiruranu nahanda harau harau chak chaminakiba marup singduna ima lebakidamagta thawai thakraga hinghauriba nachana nga chabado pamde ai ngarangdagi kemta chadri chaningbasu phaude. Ranbirna ipage chawba akhoi loina sikidaw ngaktanine hinglingaida ngahaktang oirabasu chaminakiba nokminakibado aduna penthokpatam hinghauriba ikhoise isa itomta haksang sowanba haibase afaba nateko. Ichana nga charoi haibadudi yai adubu ichana wakhal nungaitana kaisu chadana leibadudi baba nungaite. Imo ibema merames orasu thongbirucho. Dona hoi baba. Janna tamo suti kyam kuina pirake. Jacob na anabasa pura phatri phau. Janna yes adudi adum nasinaro tolop to free da chanaba. Jake na rashi di yaudi he kandi tamo chak charaga pothauro aisu wakhal se ngarangdagi phaksile amta fresh oi tholuki ge. Memsana kaida mo chatke haribano. Jake na ho aigi kada. Memsana ihe aidi chatkido malure mangani chakaudri phau langphang chatpaga yaroi ko. Jake na mathaktagi ho mangani da nate sungchat pu chatlaroi marum adum kolaga leiradawni. Memsana mai da aidi onthokni ikaibasu khangde da ko. Janna ho yenba labana marum kona diye. Jacob na as yare da noiba ba ai ngakta ingthokluge. Ranbir na hoi hoi mauna chak loiraga asabado khare hek jasiluko. Jacob na hoi baba ngak leiraga tonna chaktu kada pusalai tamo chak sarase. Jacob na hoi hoi somda Roger su pakhachari bani macheda phone tawjarai. Jake na hello. Roger na ibai tamogi kai pau tage. Jake na mai se khongda kitang haiduni. Roger na kai bo. Jake noklaga tamo la e makhong yeta khra so e thodokpadi oidre. Roger na ha as phareda aidi kyam warure. Jake na lukhrabi orani na pakhaliraba. Roger na as thamage ko. Roger phone phat kakthali. Jake wan thakai no e